Movie asidadi machin manau nupi ngakta ohombo uguduribani. Wadagi ihanhanba machi ahan nadura nupa amabu nuksinarami. Adugi matungdana mahaki machena nupa koi hapa manau piyaniduna khangaklaba tungda makhogi matai adubu yengnabagidamata lakhirami. Adubu makhoina mafam asta lak matamdani mahaki matai adubu yengmagi mutta matai gidu oina okhirami. Adugi matungdana matai aduna makhoi machan nupi nisiki mafamda mahaki panchupari adubu mahau khangankirami. Adugi matungdadi makhoi machimna ohongi mafamda kadi ohongba lakpag haibdo mayam puna yenggadoribani. Ngasi aina mayamgi mafamda explain tawga tahangadoriba movie asigi mamingna Erotic Ghost Stories haina kawi. Movie asi 1990 da release tawkhibani. Adudi matam ka haina lawdabi movie asigi explanation haungnaba tawrasi. Movie asigi wari na harap matamda masak matok fazarbi nupi amabu halaklami. Mahak lakladuna chagi dukan amuda cha thaknabagidamagta phamlaklami. Asomna mahana cha thakturun larikan ngausan nakraba nupa anikak laklaga mahaki mafamda karan taba horklami. Ahanbadadi nupi asi so adumak tasan nadabida phamduna lermi. Adabu nupa ani sina manak sangsalakladuna kahen mathabak tarukpadagidi mahana yerumdu loinamak thugaikirami nupa singe. Asom tawdra nupa sing mahana mafam asadagi tanthokirami. Adugi matungdra nupa ani ru cheladuna makhoyi boss ki manakta yorklami. Makhoi ani gi phibam tadraba masak asibu uraba tungda boss asinati khanglami. Makhoi ani si kanagumam na taptai phutharaga tharakpa mari. Amna sauna boss asina makhoi ngi mafam dhanglakami kitne adami the miyoi masing kayano. Wafam aduda makhoi ni khumlaklami. Makhoi ani si miyoi amatana phurakpanate makhoi ani si nupi amana phurakpani. Wafam asibu tarubu matamda makhoi gi boss asi yamna sauningba phauklami. Adugi matungdana mahaki miyoi sing asi puradura nupi adubu para tampiruge haina laklami. Asomna makhoi lakpa sigi lambida lesson kaubi nupi amaka thengnarami. Adugi matungdi nupa asana nupi asigi mafamda nupi adugi laifambo hangaklami. Wafam aduda nupi asina ayhak mahaki machini haina khumlaklami. Aduga mahana tawkhriba arama sing adugi damakta mahaka yanaba puraknabagi damakta mahak thaurang amaka silage harklami. Boss aduna madudi matau karana yanaba purakadoribno haina hangaklami. Wafam aduda lesson khumlaklami. Ayhak sagon sadro na khoimyam apenba pirabu matung nakoyan aigi itangim phamda sauri batu yanaba puraksi. Lesogi wafam asibu tarbu matamda lakpiba nupa khudimak line da loinamak lepkhirami. Boss asidi mamang thana mayam pomagi mamangda lepturularmi. Matang aduda lesson harklami. Nakoi manga ai tomta masidi khara phajaba wani. Maram maduna uraga ai marup sing muso mafam asda kauroklage haldun jangal lomda mana hauna laurudra mahaki marup sing kaukthokami. Asam daudra miyoi mari chenthokpa oda makhoi aba haraujrami. Adugi matungdi makhoi gi team asiga loinana lesogi marup sing asiga loinana jangal da mangal taunaba kapsan kerami. Asam daudra jangal asigi manungda mangal hek tawba horakpaga nupi sing dugi sakpam asengma sakpam da lakloduna but manba sakpam adu uhalklami. Matau asibu uruba matamda nupa sing siyamna kijab harklami. Aduga maning thangkatladuna yamna yangna chenna kerami. Makhoi mya mafam asigi chenkhiba asibu ubuda makhogi machin manaudi yamna haraujrami. Aduga makhoina khona matek ama laklaba tungda makhoi myamgi machi ahan adu makhoi myamda uhalklami. Mahak lai khoramnabagi damakta mandir amada laklibani. Lai khorama lorba matung mahak mapalda tholklami. Asomna mahana mapalda hek tholakpaga sadu amakak mahaka thengnarami. Aduga sadu asina nupi asigi mafamda mamingbu hangaklami. Adubu nupi sinadi mahak masak khangdaba miyogi mafamda mahaki maming haidokti haina khumlaklami. Asika kharalaba matung mahak mafam asidagi adumak chatkirami. Aduga mahaki mayum halakpagi lambi jangal phauruga lakpa matam aduda sadu adu lambi adugi mayaida phamdo laramba amkus thengnarami. Aduga sadu aduna nupi asigi mafamda haraklami. Ayhakti punamak loinamak khanglet nahak kanano haiba. Aduga kadigoman hagna miyoiba singi marakta tilladuna miyoiba oina laiba pamba targadi mahaki kaulangba du namsanduna thamgadabani haraklami. Asidasu natana makhoi machimna ohongi mafamda yamna tamthina khodong thiningai oiba thodok ama laklagani. Asi haramlaba matung sadu adu chatkirami. Adubu nupi sidi sadu na haramma wafamko ka hena thawai yauna tasandabida adumak mayumda hankirami. Mayum yoraklaba matungda mahaki machan nupi anigi mafamda wari poma loinamak lirklami. Asom tawdana machimna wa tanaduna lairikan tanja aduda makhogi yam thangnabda laiba Miss Wang kauba ma makhoyi manak aduda changlakami. Masigi manung hek changlakpaga mahana machin thirna chairuduna makhoi ohomba thina ngalklami. Tasengbagide Mr. Wang haribasi machimna ohomna masak phajariba sibo ubda kalksaribani. Aduda sun natra mahaki mapurba adubo makhogi mafam masdal lariba nupi ohom sigi mafamda soidarmagi ngawkhrani hana khanjaribani. Som tawdana thina charanba matung mayum hanaklaga Mr. Wang mahaki mapurba so adamok saulangnarami. Duga makhogi manakta lariba nupi ohom sigi manaktagi yam lapsokna lainabagi damakta warning so tarklami. Amaromdana machimna ohom olaklami makhogi sor adugi mamangda phamnodana pujabu tawjarami. Adubu asam tawdana lining duru larikan tanjaduda makhogi wakhaldari nupagi irang lakpagi wakhal adubu khalklami. Aduga asam tawdana makhoi miyoibagi maraktadi tinduna leningmana maram orga
ꯃꯈꯣꯏꯒꯤ ꯈꯧ ꯂꯥꯡꯕ ꯑꯗꯨꯕꯨ ꯅꯝꯁꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯁꯟꯕꯁꯤꯗꯗꯤ ꯏꯔꯥꯡ ꯉꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯨꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯙ꯭ꯌꯥꯟ ꯐꯖꯅ ꯄꯤꯕ ꯉꯝꯖꯔꯝꯗꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯃꯆꯤꯝꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ ꯌꯥꯝꯂꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯤꯝꯅꯥꯎꯒꯤ ꯌꯥꯏꯃ ꯂꯦꯁꯨ ꯀꯧꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯀꯤꯕ ꯃꯪꯂꯛꯄꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯕꯗ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯈꯜꯂꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯏꯔꯨꯖꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯃꯇꯣꯝꯇ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯔꯣꯏꯅꯤꯡꯕꯒꯤ ꯕꯤꯠ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯅꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯑꯗꯨꯃꯛ ꯏꯔꯨꯖꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯦ ꯑꯍꯟ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯁꯥꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯏꯪꯊꯍꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯗꯨꯅ ꯂꯥꯏ ꯑꯕꯨ ꯈꯣꯏꯔꯝꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯤꯑꯣꯏꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯤꯜꯂꯗꯨꯅ ꯃꯤꯑꯣꯏꯕ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯗꯨꯕꯨ ꯈꯣꯏꯔꯝꯂꯨꯕꯒꯤꯗꯃꯛꯇ ꯃꯟꯗꯤꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯕꯤꯔꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯄꯨꯊꯣꯛꯂꯗꯨꯅ ꯂꯣꯏꯅꯃꯛ ꯐꯨꯊꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯃꯤꯑꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯣꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯌꯩꯁꯟꯕꯗꯒꯤ ꯈꯔ ꯊꯤꯅꯁꯨ ꯑꯗꯨꯃꯛ ꯁꯣꯛꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯗ ꯃꯆꯦ ꯑꯍꯟ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯌꯥꯡꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯇꯥꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯖꯣꯅꯤ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯡ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯖꯣꯅꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯕꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯂꯣꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯡꯅ ꯖꯣꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯣꯏꯅ ꯂꯥꯛꯂꯒꯅꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯖꯣꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯈꯛ ꯇꯧꯅꯤꯡꯕꯅꯤ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯕꯒꯤꯗꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯝꯖꯕ ꯍꯧꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯔꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯐꯝꯗ ꯖꯣꯅꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯦꯒꯤ ꯇꯧꯔꯛꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯃꯆꯦ ꯈꯪꯍꯟꯗꯕꯤꯗ ꯏꯟꯅꯔꯗꯨꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯁꯪꯇꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡꯗ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯆꯦ ꯑꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯗꯣꯛꯄ ꯄꯥꯝꯂꯝꯃꯤ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯂꯤꯕꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝꯕꯨ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯖꯣꯅꯤ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯅꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯅ ꯆꯩꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯞꯇꯨꯅ ꯍꯜꯂꯛꯄ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯌꯥꯏꯃ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯆꯦ ꯌꯥꯏꯃꯒꯤ ꯃꯐꯝꯗ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯊꯣꯔꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯦꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯂꯧꯊꯣꯔꯛꯇꯨꯅ ꯖꯣꯅꯤ ꯑꯗꯨꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯖꯣꯅꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯖꯣꯅꯤꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯅꯤꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯖꯣꯅꯤ ꯃꯁꯥ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯁꯨꯒꯤ ꯃꯐꯝꯗ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯒ ꯂꯦꯁꯨꯅ ꯂꯤꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯆꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛ ꯇꯞ ꯅꯞꯁꯤꯟꯈꯤꯕꯗ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯕꯗ ꯖꯣꯅꯤꯁꯨ ꯏꯀꯧ ꯂꯥꯡꯕ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯖꯣꯅꯤꯅ ꯂꯦꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯀꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯂꯦꯁꯨꯅ ꯄꯥꯝꯖꯔꯤꯕꯁꯨ ꯃꯁꯤꯃꯛꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯐꯨꯅꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯂꯦꯁꯨ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯍꯥꯞꯈꯤꯔꯝꯃꯤ ꯂꯦꯁꯨ ꯃꯊꯧ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯂꯦꯁꯨꯒꯤ ꯃꯐꯝꯗ ꯖꯣꯅꯤ ꯑꯗꯨ ꯀꯝꯗꯧꯍꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯦꯁꯨꯅ ꯈꯨꯞꯂꯛꯂꯝꯃꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯅꯩꯈꯥꯏꯔꯝꯂꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯗꯤ ꯑꯩꯅ ꯃꯥꯡꯍꯜꯂꯝꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ
ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯕꯦꯕꯦ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯖꯣꯅꯤ ꯑꯗꯨ ꯃꯇꯧ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯇꯧꯔꯝꯂꯤꯕ ꯖꯣꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯇꯤ ꯈꯪꯖꯕ ꯅꯠꯆꯗꯦ ꯖꯣꯅꯤꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤꯗꯤ ꯂꯦꯁꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯗꯥꯛꯐꯝꯅꯤ ꯍꯥꯏꯕꯅꯤ ꯕꯦꯕꯦ ꯃꯇꯥꯡꯁꯤꯗꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯖꯣꯅꯤꯒꯤ ꯃꯐꯝꯗ ꯁꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯕꯦꯕꯦꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯔꯨꯕꯗ ꯖꯣꯅꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯁꯨꯄꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯎ ꯇꯪꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯨꯝꯁꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨꯁꯨ ꯖꯣꯅꯤꯅ ꯑꯗꯨꯃꯛ ꯍꯥꯞꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯊꯧ ꯐꯖꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯦꯕꯦꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯆꯦ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯝꯕꯜ ꯃꯍꯥꯛꯅ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯌꯔꯄꯤꯟ ꯑꯃꯈꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯂꯝꯃꯤ ꯍꯦꯌꯔꯄꯤꯟ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯦꯌꯔꯄꯤꯟ ꯑꯗꯨ ꯑꯩꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯅ ꯄꯣꯔꯛꯄꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦ ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯂꯕ ꯉꯥꯡꯂꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯍꯦꯌꯔꯄꯤꯟ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯖꯣꯅꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯆꯦ ꯑꯍꯟ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯤꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯦ ꯑꯍꯟ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯃꯈꯛꯇꯗ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯞꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒ ꯈꯔꯝꯂꯕ ꯃꯇꯨꯡꯗ ꯖꯣꯅꯤ ꯍꯤꯡꯆꯥꯕꯤ ꯑꯍꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯃꯦꯠꯆ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯟꯅꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯆꯦꯒꯤ ꯃꯐꯝꯗ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯆꯦꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯊꯣꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅꯁꯨ ꯖꯣꯅꯤꯒ ꯂꯣꯏꯅꯅ ꯒꯕꯥꯒꯞ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯖꯣꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯖꯣꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯜꯂꯗꯨꯅ ꯌꯥꯝꯅ ꯃꯁꯇꯤ ꯇꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯃꯨꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯖꯣꯅꯤꯅ ꯑꯗꯨꯃꯛ ꯍꯥꯞꯂꯝꯃꯤ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯃꯔꯤꯃꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯇꯔ ꯋꯥꯡꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯣꯡꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯡꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯃꯍꯥꯛ ꯎꯔꯛꯂꯤꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯋꯥꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯍꯪꯂꯛꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯦ ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗ ꯅꯈꯣꯏꯅ ꯅꯨꯄꯥ ꯄꯨꯔꯛꯇꯨꯅ ꯊꯝꯃꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯀꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯋꯥꯡꯅ ꯇꯧꯔꯝꯂꯤꯕ ꯙꯝꯀꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯖꯣꯅꯤꯒꯤ ꯃꯅꯥꯛ ꯂꯥꯛꯂꯗꯨꯅ ꯖꯣꯅꯤꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯖꯣꯅꯤꯁꯨ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯗ꯭ꯔꯤꯀꯥꯟꯗ ꯃꯍꯥꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕ ꯄꯥꯝꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯐꯝꯃꯤꯟꯅꯗꯨꯅ ꯍꯩ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯣꯊꯣꯛꯅꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯅꯤꯒꯤ ꯋꯥꯔꯤ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯖꯣꯅꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯅ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯟꯅꯨꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯕꯨ ꯄꯪꯊꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨꯗ ꯁꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯖꯣꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏꯗꯧꯕꯅꯤꯅ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯅꯤꯒ ꯇꯥꯟꯅꯔꯨꯔꯁꯤ ꯈꯜꯂꯗꯨꯅ ꯖꯣꯅꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯣꯅꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯠꯔꯨꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯈꯣꯏꯅ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯧꯔꯝꯂꯤꯕ ꯁꯤꯟ ꯑꯁꯤꯕꯨ ꯎꯔꯨꯕꯗꯗꯤ ꯃꯈꯣꯏ ꯃꯃꯤꯠ ꯎꯏꯁꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯦꯇꯥꯟꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯛꯇꯤ ꯇꯧꯗꯨꯅ ꯄꯪꯊꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯅꯤꯒꯤ ꯇꯧꯔꯝꯂꯤꯕ ꯇꯝꯊꯤꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯅ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯁꯥꯙꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯂꯗꯨꯅ ꯃꯇꯦꯡ ꯅꯤꯔꯛꯂꯝꯃꯤ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅꯗꯤ ꯃꯥꯡꯖꯧꯅꯅ ꯋꯥꯔꯤ ꯑꯗꯨ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯀꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯆꯦ ꯑꯍꯜꯁꯤꯅ ꯁꯥꯙꯨ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯝꯃꯤ
ꯇꯥꯡ ꯑꯗꯨꯗ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯖꯣꯅꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯎꯄꯥꯏ ꯑꯃꯗꯤ ꯇꯥꯛꯄꯤꯔꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯍꯨꯝ ꯑꯗꯨꯅ ꯖꯣꯅꯤꯒ ꯃꯥꯟꯅꯅ ꯃꯨꯔꯇꯤ ꯑꯃꯈꯛ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯗꯨꯅ ꯖꯣꯅꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯖꯣꯅꯤꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯅꯪꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛ ꯆꯩꯅꯥ ꯌꯥꯝꯅ ꯐꯪꯂꯛꯂꯕꯗ ꯖꯣꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯔꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯈꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯂꯛꯂꯕ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯣꯅꯤꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯖꯣꯅꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯆꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯣꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯝꯊꯥꯛ ꯇꯧꯔꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯪꯊꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒ ꯃꯍꯥꯛꯀ ꯃꯨꯛꯅꯥ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯤ ꯄꯨꯝꯕ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯗꯔ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯆꯤꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯗꯨ ꯑꯗꯨ ꯈꯪꯍꯧꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯡꯈꯠꯇꯨꯅ ꯊꯝꯂꯝꯕ ꯖꯥꯗꯨ ꯃꯦꯖꯤꯛ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯅꯤꯅ ꯁꯥꯗꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯁꯥꯗꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯔꯣꯏꯕꯤ ꯄꯨꯊꯣꯛꯂꯗꯨꯅ ꯖꯣꯅꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯔꯨꯔꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯍꯟ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛꯅꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤꯁꯤꯡꯒ ꯒꯕꯥꯒꯞ ꯇꯧꯔꯗꯨꯅ ꯃꯁꯥ ꯇꯦꯛꯈꯠꯄ ꯑꯃꯗꯤ ꯃꯁꯥ ꯐꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯏꯈꯧ ꯂꯥꯡꯕꯒꯤ ꯃꯅꯝ ꯅꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯈꯣꯏꯒ ꯒꯕꯥꯒꯞ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯗꯨꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣꯝꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤꯕꯨ ꯍꯦꯟꯒꯠꯄꯤꯔꯝꯃꯨ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯁꯤ ꯀꯣꯃꯦꯗꯤ ꯃꯨꯚꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯨꯚꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯅꯤ ꯀꯤꯞ ꯁꯄꯣꯔटिंग movie narrator long live movie narrator thank you